अहानबदा मरुओइबा पाउ Manipur board na loba handal chehi ki high school living certificate examination ngasidagi haukhre mahairoi kharadi exam thava fangna kidre Security force na tungan mamafam singdagi lo na tingkraba lalholof ahumgi sympathizer ama yauna punna miyoi taruk fakat pangamkre Malim ki kaithel da lupa crore humpudra mathoi ga lakh tara manga ki senfam oigadaba methamphetamine tablet kilogram 3 gram chama Assam Rifles amadi Mizoram police na fakat pangamkre Amadi Center na Tripura da ising ichaw gi ahen ba relief fund oina lupa crore chani marifuni pan ga lakh marifadra humdoi pibada ngasi ayaba pikre Northeast window na sandok sariba numidangi pau ming tabiriba singbu chan mabamna khurumjari hauzik pau sandona pizari Board of Secondary Education Manipur Bosem na loba handak chahi asigi high school living certificate examination 2025 ngasidagi haukre ngasi ahoba numita English subject paper thoki board ke officials singi matung inna hariba exam asida punna mahairoi listing kuntra mapan ga subna yankhaini thoina sarugyari masigi manungda mahairoi chamanga kuntra manga di lanjena duna leiriba mahairoi sing yauri exam asi chingi mafam haibadi Examination Center Humfunitoi Amadi Tampaki Center Marifadra Humdoi Punna Center Chamayang Kaimangada exam thari. Date Amagi Matung Inna Mahairoi Listing Nipanga Chamari Humfunipana Government School Chahum Subna Taruktagini Amadi Mahairoi Listing Kuntaretka Chahum Humfadra Marina Private School Singi Mahairoi Singni Hari. Lemhauriba Mahairoi Listing Amaga Chani Tarana Edit School Humfudagini. Adubo cheragasida yamna nuwaitaba amana makoina tamzariba school singi authorities singna matam chana class 9 tamlakpa matamdagi hauna board matam chana mahairoi singi registration tawhodaba nangasigi ngasidagi hauriba exam asigi admit card sing fangnadabadagi exam thaba fangnadabagi thodok yaukre makoi singadugi manungda som bungda leiba pi Namzoklung High School gi mahairoi tara amadi Lafopa Tera High School gi mahairoi mari amasu admit card Fangdabadagi exam thaba fangkidre Hiramasigi matangda board ki controller of examination ayam thoina fongdokibada school sing adugi maikeidagi mahairoi sing adugi registration matam chana board ta tawrakiba leite Hiramasigi matangda board ki maikeidagi asoiba amata yaukide haiki Social media da viral annoyedliba ki namjoklu high school omung private school asigi 31 students form fill up nangode nikat de boseng gi site gi nikat download to baya de haiba na viral orelba gi matang da yam lebang myam ni mofam da kari mokhadan thamjage khoi gi boseng gi ICSLC exam tha ba haiba 2 years ki long process ni magi economic career da class 9 tamma matam da ahamba class 9 ka ba class 8 pass ho matung da class 9 ka ba khoi registration haiba process ma lai registration ge 2025 की परीक्षा थागे है तादी 2023 दा registration number अमा voter register तोगदबन हाइबे स्कूल असिगी registration number अमता voter रेजिदे 23 दा class 9 माजे promotion exam promote तोरे class 10 दा then 2024 दा enrollment number हाइबा उम लाई class 10 गी अदु जुम त लाइते 9 registration तोगदमिन 24 registration enrollment तोर मतुंग दा 1 year सही तम मतुंग दा final मोगे स्कूल गे annual exam तोर मतुंग दा मोगे internal assessment mark 20 हाइबम लाई स्कूल न थागलक दा अदु जु अखोइदा record lai banati amta adubu hayeng khatani akoina hoji prekha hauna ba koi kanna ahing tumdagi board ke staff ma'am ama hoji poba 100 thengbo ta khoi sujari baje satra ma'am ji kadai de soi ga de khot ka de kan hona jari bani do khoi gi boseng site de lokhatom thokpa matang chan lokhatani na school authority gi laughs lai gi badagi che gi social media de viral or pani ha chi ai ma'am da engbox
ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯍꯨꯝꯒꯤ ꯁꯤꯝꯄꯦꯊꯥꯏꯖꯔ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 6 ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯌꯨꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯦꯁꯤꯄꯤ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞꯀꯤ ꯁꯤꯝꯄꯦꯊꯥꯏꯖꯔ ꯑꯃ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯐꯒꯠꯈ꯭ꯔꯦ꯫ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯔꯣꯃꯤꯌꯣ ꯆꯍꯤ 50 ꯃꯉꯣꯟꯗꯒꯤ ꯃꯔꯨ 5 ꯌꯥꯎꯕ ꯃꯦꯒꯥꯖꯤꯟ ꯑꯃꯒ 7.65 mm ꯒꯤ ꯄꯤꯁꯇꯣꯜ ꯑꯃ 7.65 mm ꯃꯔꯨ 10 ꯌꯥꯎꯕ ꯕꯣꯛꯁ ꯑꯃ ꯄꯤꯁꯇꯣꯜ ꯍꯣꯜꯁꯇꯔ ꯑꯃ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯒ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗꯁꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯀꯛꯆꯤꯡ ꯏꯔꯨꯝ ꯃꯄꯥꯜꯗꯒꯤ ꯀꯦꯁꯤꯄꯤ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞꯀꯤ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯒꯠꯈ꯭ꯔꯦ꯫ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯥꯎꯔꯦꯝ ꯄ꯭ꯔꯦꯝꯀꯥꯟꯇ ꯁꯤꯡ ꯆꯍꯤ 94 ꯁꯨꯔꯦ꯫ ꯑꯃꯔꯣꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯑꯣꯛꯁꯣꯡꯕꯨꯡꯗ ꯍꯥꯡꯕ ꯃꯍꯤꯟꯗ꯭ꯔ ꯁꯣꯔꯨꯝ ꯃꯅꯥꯛꯇꯒꯤ ꯄ꯭ꯔꯤꯄꯥꯛꯄꯨꯔꯣꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯊꯣꯛꯆꯣꯝ ꯁꯅꯥꯊꯣꯏ ꯁꯤꯡ ꯑꯦꯂꯤꯌꯥꯁ ꯆꯣꯡꯊꯣꯏꯕ ꯆꯍꯤ 13 ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯏꯌꯥꯔꯇꯦꯜꯒꯤ ꯁꯤꯝ ꯑꯃꯒ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯒ ꯐꯪꯂꯦ꯫ ꯑꯇꯣꯞꯄ ꯄ꯭ꯔꯤꯄꯥꯛꯄꯨꯔꯣꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯎꯔꯤꯄꯣꯛ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯐꯒꯠꯄ ꯉꯝꯈꯤ꯫ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯂꯥꯝ ꯁꯤꯇꯣꯜꯖꯤꯠ ꯁꯤꯡ ꯑꯦꯂꯤꯌꯥꯁ 70 ꯑꯦꯂꯤꯌꯥꯁ 7 ꯀꯨꯃꯥꯔ ꯆꯍꯤ 63 ꯃꯍꯥꯛ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯑꯃꯁꯨ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯀꯤ ꯍꯇꯥꯒꯣꯂꯥꯄꯗꯤꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ RPF PLAꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯋꯥꯏꯈꯣꯝ ꯏꯕꯨꯡꯉꯣ ꯃꯩꯇꯩ ꯑꯦꯂꯤꯌꯥꯁ ꯃꯉꯥꯜ ꯆꯍꯤ 13 ꯁꯨꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯩꯃꯔꯥꯝ ꯀꯦꯅꯦꯜ ꯃꯅꯥꯛꯇꯒꯤ PLAꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯐꯒꯠꯂꯕ ꯑꯗꯨꯗꯤ ꯊꯣꯛꯆꯣꯝ ꯑꯖꯤꯠ ꯁꯤꯡ ꯑꯦꯂꯤꯌꯥꯁ ꯅꯅꯥꯎ ꯀꯧꯏ ꯃꯁꯥꯒꯤ ꯆꯍꯤ 90 ꯁꯨꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯖꯤꯑꯣ ꯁꯤꯝ ꯑꯃꯒ ꯍꯦꯟꯗꯁꯦꯠ ꯑꯃꯒ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 74,35,00,000ꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠ ꯀꯤꯂꯣꯒ꯭ꯔꯥꯝ 8 ꯒ꯭ꯔꯥꯝ 100 ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯒꯤ ꯖꯣꯈꯥꯎꯊꯔ ꯄꯨꯂꯤꯁ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯈ꯭ꯔꯤꯁꯇꯦꯜ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯀꯤꯂꯣꯒ꯭ꯔꯥꯝ 3 ꯒ꯭ꯔꯥꯝ 100ꯁꯨ ꯇꯤꯝ ꯑꯗꯨꯅ ꯐꯒꯠꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯥꯏꯔꯤꯕ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟꯁꯤꯡ ꯑꯗꯨ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯣꯈꯥꯎꯊꯔꯒꯤ ꯚꯦꯡꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯒꯠꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯚꯟꯂꯥꯔꯨꯋꯥ ꯀꯧꯏ ꯃꯁꯥꯒꯤ ꯆꯍꯤ 59 ꯁꯨꯔꯦ꯫ ꯑꯥꯏꯖꯣꯜꯒꯤ ꯆꯤꯡꯉꯥꯚꯦꯡꯇꯒꯤꯅꯤ꯫ ꯐꯒꯠꯂꯕ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟꯁꯤꯡ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯒ ꯄꯨꯟꯅ ꯖꯣꯈꯥꯎꯊꯔ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯄꯨꯂꯤꯁ ꯑꯃꯗꯤ ꯖꯣꯈꯥꯎꯊꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯃꯦꯟꯃꯥꯒ ꯇꯥꯏꯅꯕ ꯉꯝꯈꯩꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠ ꯀꯤꯂꯣꯒ꯭ꯔꯥꯝ 9ꯒ ꯒ꯭ꯔꯥꯝ 239 ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯣꯈꯥꯎꯊꯔꯒꯤ ꯚꯦꯡꯀꯥꯏꯒꯤ ꯀ꯭ꯔꯣꯁꯤꯡ ꯄꯣꯏꯟꯠ 2ꯗꯒꯤ ꯃꯦꯟꯃꯥ ꯃꯆꯥ ꯑꯅꯤꯅ ꯄꯨꯔꯛꯄꯗꯒꯤ ꯐꯒꯠꯈꯤꯕꯅꯤ꯫ ꯃꯦꯟꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯦꯟꯃꯥꯒꯤ ꯈꯧꯃꯥꯏꯗꯒꯤ ꯂꯥꯜꯊꯥꯡꯚꯦꯂꯥ ꯆꯍꯤ 19 ꯑꯄꯣꯛꯄ ꯔꯥꯡꯊꯟꯖꯦꯃꯥ ꯑꯃꯗꯤ ꯖꯥꯏꯊꯪꯄꯨꯋꯥ ꯆꯍꯤ 13 ꯑꯄꯣꯛꯄ ꯔꯥꯜꯊꯣꯡꯗꯪꯒ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯒꯠꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯖꯣꯈꯥꯎꯊꯔ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯒꯤ ꯖꯣꯈꯥꯎꯊꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯉꯔꯥꯡꯁꯨ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯣꯈꯥꯎꯊꯔꯗꯒꯤ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯒ ꯌꯥꯎꯕ ꯁꯥꯄꯣꯟ ꯀꯦꯐ 5 ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯒꯠꯂꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯁꯤꯡ ꯑꯗꯨ ꯖꯣꯈꯥꯎꯊꯔ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯈꯔ ꯃꯈꯩ ꯄꯥꯏꯈꯠꯄ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯁꯦꯟꯇꯔꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯍꯦꯟꯕ ꯔꯤꯂꯤꯐ ꯐꯟꯗ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 239,139 ꯄꯤꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯟꯗ NDRFꯀꯤ ꯃꯈꯥꯗ ꯀꯥꯏꯊꯔꯛꯈꯤꯕꯅꯤ꯫
ningsing bayai madudi mamang chahi gi August thada Tripura ising ichau ka hena thoki amadi maduda lupa crore lising taramanga gi rom gi senfam oigedaba kaya mang takhankibani ngasi pangthokkiba Union Home amadi Corporation Minister Oriba Amit Shah na chair lauduna pangthokkiba High Level Committee gi mifam amana hariba senfam asi kaithokpada ngasi ayaba pikibani panbayai madudi handak ikui kuidringaida Tripura gi Chief Minister Dr. Manik Shah na Delhi da chatuna Prime Minister Narendra Modi, Union Home Minister Amit Shah, Loinana Union Minister Dr. 𝐶𝐸𝐻 tongan na unaduna mamang segi Tripura gi ising ichau aduna Tripura da saukhat thorang kaya paikhatpa ngamdana leibagi matangda wari sanaba leikrabani Senior Society West Bengal Kolkata na Sinba All India Film Festival 2024-25 da Best Feature Film gi lemzaningai oiraba award Manipuri Feature Film 𝐍𝐄𝐰𝐬 𝐁𝐫𝐴𝐬 tabaga loinina Cinematic Brilliance Award pinana ba khalakre Dr. R.K. Nayan Sanana puthokpa Rakesh Naremna direction piba Manipuri Feature Film 𝐍𝐄𝐰𝐬 Blossom of Love asiga Julie Jasmine direction piba Hindi feature film Bread and Butter ga punna Cinematic Brilliance Award asi fangminnaragani ningsingba yabadi 𝐍𝐄𝐰𝐬 hariba minute chama kunthra manga sangba Manipuri feature film asi North East State Sing khaktagi oina AM Television Private Limited Guwahati Assam na leptana pangthoktuna lakliba Prague Cine Award 2025 ki nominee gi ming lauthorakpada Best Film North East amadi film sigi man actor Avi Khundrakpam amadi ithoi oinambu Best Actor North East Male and Female gi nominate torakrabani ZDF Memorial Foundation na present toba Ipak Films Production Manipur gi banner makhada Dr. R.K. Nayan Sanana puthokpa 𝐍𝐄𝐰𝐬 hariba film asigi screenplay and dialogue khwairakpam Biswamitrani Avi Khundrakpam ithoi oinam amadi Ratna Khetrimayumna maru oiba saktam langliba film asida Kenny Waheng Bambu introducing actor ama oina saruyaki Manipur leingak ki Education Department ki makhada leiriba tongan ba oza singi oina Manipur Service Revised Pay Rule 2019 gi matung inna haukiba June 18 da matamdugi Chief Secretary oiramba Dr. Rajesh Kumar na khudiyek pidun April ama 18 dagi May 18 fabagi 7 pegi fangfam thokpa arrear asi All Pension Scheme gi makhada leiriba oza singina GPF account ta changhanba aduga NPS ki makhada leiriba oja singina first second amadi third installment da July ama 18 July ama 18 amadi July ama 18 da installment ahum da pitokpa haiba wafam ga mari lenana School Education Department na fund thoki adu ngasi fawba installment suna fangdabana All Manipur Primary Teachers Association AMPTA na Governor Ajay Kumar Vallada oza singi matam sangna panduna leiriba wafam singasi athuba matamda loishinbiu haina memorandum ama submit tawkre AMPTA gi Secretary Information and Publicity Kaksan Tabam Gunachandra Sarma na khudiyek biduna thadrokpa cherol amada India government na semlakpa matam gi kanglonda oza singda election duty census national disaster amadi covid web ki matamda faba duty tawduna lakhibani adubo oza singi fangfam thokpa hak ki matangdadi kari sukhana bidri maramaduna governor na employees singda right to equality adu soidna pibi raktuna panduna leiriba area gi wafam asi mari lenaba authority da advice amadi instruction tobiduna solution bubirakani habigi thazaba thamli haina cherol asida fogdorakli Hauzik sanabagi pau lobisi Manipur Cricket Association na sinduna team taramathoina saruk yaraga haukiba January 10 dagi hauduna chatharakliba mapan suba MNCAW Pralada amadi W Ramananda Elite Tournament ki ngasi sanakiba match singda Model Club amadi KCC Kongba mai pakre tournament asigi ngasi Larenjam Public Ground da sanakiba match da Model Club singa makhana run chamatara marida REYS Nagamapalbu Maitiba Piki. Match Asida Model Club na ahanba innings bat paiduna innings ki apiba over kuntra loibada wicket nipan turaga run chama humfadara taruk lauduna target run chama humfadara taret thamkibada
REYS na anisuba innings bat parga over taramangaga ball anida wicket loina turaga run humfunitoi loba ngamduna match maithigi match asi mai pakraba model club ki sanaroi y Shushan na over manga ball langkibada wicket mari tuhalaga ball taramapan mayok naduna run kuntarok loduna man of the match ki title loki tournament asigi ngasi Thobal Moising ground the sanakiba match ta KCC kongbana PTCC patsoibu wicket tare tamaiti piki match asida PTCC na ahanba innings bat paiduna over kuntra mangaga ball ahumda wicket loina turaga run chama nimfu taruk lauraga target run chama nimfu tare thamkibada KCC na ani suba innings bat pairaga over kuntra ni thoi loibada wicket ahum tuduna run chama nimfu nipan lauraga match asi mai paki match asi mai pakraba KCC gi sanaroi T Tombana over taret ka ball ahum langduna wicket manga tuhanba ngamduna man of the match ki title loki Satarakliba tournament asige hayeng laran jam public ground da Trau Kwakatel amadi cyclone thangwi banna sanaragani Southern Sporting Union Singzamai gi oiba under 19 gi team sem daba trial selection pangthoklagani trial selection asi chaliba tha sigi kunhumdoida SWC ground khongmanda SSU gi coaching technical oiriba 𝐋𝐢𝐯𝐴FCC and AFCC amadi S Dinachandra AIFF Dina chatharagani trial selection asibo saruk yaningba sanaroi singna SSU gi secretary da pau fauraknaba Khanghaladuna sanaroi singna masa masagi birth certificate Aadhaar card amadi metric natraga school certificate sing lak galoina na lakadabani hainasu SSU gi president 𝐾𝐻 fongdorakli magna makha taraduna trial selection asidagi khallaba sanaroi singna main player oina SSU gi damak sanaba fanghanbaga loinena tungda lakadoriba SSU gi maru oiba sanaroi singi mahut silhauna bagi pandam amani hainasu makataki Hockey Manipur na ngasidagi Manipur amata ngairaba Hockey Association oragani haina Hockey Manipur gi Secretary TH Maniharna fongdokre ngasi khuman lampakta leiba Hockey Stadium da pangthokiba pawgi bifam amada TH Maniharna makhatara duna kumzali singani sumna mapandagi Hockey Association gi matangda Hockey ngapigani Manipur Hockey amadi Hockey Manipur ani gi marakta matam sangnadagi yena duna High Court of Manipur da case lakibadu Register of Societies Manipur Arambam Valentina Thokiba sub rule number 9 of rule number 14 of the Manipur Societies Registration Rules 2024 gi matung inna Manipur Hockey asi cancel tawre hain order thokre maram asina Hockey Manipur na Manipur gi amata oiba Hockey Association oire chahi kayadagi hockey players singna stanabada awaba kaya mayokna duna lakiba adu ngasidagi koklagadi makhatana Manipur da Chatharamba Hockey Manipur na authority oirabanina hockey tournament khudimak Hockey Manipur gi miching makhada chatharagani club amadi organization singna hockey ki tournament tawning labasu Hockey Manipur ga tanaduna tournament tawiu association amadi players singi register amadi I card renew su atubada tawna ba khonaragani haiki High Court ki adugunuba judge amana mama samangna piba judgment masamagna mukkatapagi wafam phawba koi thengnagre tongan ba yamna sangna thengnarabnina adubu laiba phabadagi hausi single bench muridhar na sound masama leirame mana koi gi hairiba kaino sima koi gi hockey Manipur hockey haiba maga hockey Manipur haiba magani aduna hockey Manipur haiba sina ai mamang palhogdre nupa ga nupi ge association chahi yankai gi mamang digi laba adugo association ani punsalaga immigration tawrakan da semba hockey Manipur haiba daga Manipur hockey ajana just new born kogi just basket interest kharada sagi aina panjagi ba olympian sanaramba amaga adugi Manipur gi matam dugi olympic kogi Manipur olympic association gi president oiba amakhakna makhoina supai paisan ba yanana bagi damakta kogi chahi yankai gi puari lerba adugumnaba kogi ipa ipusingna sembiramba association ji kalakanda makoina ngamni habagi matagum loinabak koigi hanagi leramiba association singasi Manipur Olympic Association dagi koi matam du hajik just do retire oigre mana pura favorism laikiba sina maram orikanda koida awabam oigiba masana taba raisi masana dum kakpa idi mana tagiba raisi maintainable oidre hariba
manipur hockey ase chanba yararoi na tagiba raise mahak masamagna karigumba if satisfied oidragadi same court the magi bench da natraga atopa court akoi appeal chepe yani haidana mana adugumba judgment lama makha da napsalamba sina maram orkanda akoina government piriba guideline piriba restar gi guideline piriba masigi numit nini khatang kar ngai ba kanda kakthak kadabagi sina mana mu hanigi posi mu hinkala kanda injunction tarukanda adudagi num koi case thengadana lakpani Arabida Maraba Pau Amuhana Pizari. Manipur board na lauba handak chahi ki high school living certificate examination ngasidagi hawkre mahairoi kharadi exam thava fangna khidrei. Security force na tungan mamafam singdagi lona thingkraba lalholof ahumgi sympathizer ama yauna punnamioi taruk fakat pangamkrei. Malemgi kaichel dulupa crore humfadara mathoiga lakh tara mangagi senfam oigadaba methamphetamine tablet kilogram 3 gram chama Assam Rifles amadi Mizoram police na fakat pangamkrei. Amadi Center na Tripura da ising ichawgi ahenba relief fund oina lupa crore chani marifuni panga lakh marifadara humdoi pibada ngasi ayaba pikre. Northeast Window na sandok sari panimidangi pau matang sa daloy sari tabiri ba singbu amuka hanna chan mabam na kurumjari. Karigumba nahak USA, UK amadi European countries singda study tawbagi khudong chaba ama piragadi madu mirai gadra. Lairik tamna sel tanbagi khudong chaba ama phangagani hairagadi kadi khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudong chaba si manghan gadra. Loinana Germany da 3 years program singda lairik tamna thagi oina lupa lising humbudra Smart Coaching Center SCC gi Maikai degi parents singi maphamda yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubira u maphamna hata mana ingkhol opposite public hospital Smart Coaching Center gi maphamda leiriba kudong chaba khradang makhada pizari boarding gi kudong chaba leigani boarding da leiba angang sing namaz compulsory oigani kudong chaba si mama mapa oiba singna suksoi soidana lobiyu Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizere Y Academic Career Institute hata separate boys and girls ki well maintain tauraba hostel amadi 24-hour lerik paba yaraba library ki kudong chaba su pizari online class yawu singidamak su free wifi gi kudong chaba lobiba yagani Institute asiki kitchen na hosteler singidama week amada 3 times meat amadi matamatam gi oiba fresh vegetable na chingba serve tawri loinana 2016 dagi education to employment haiba team na main service oiduna lakliba institution asana tongan ba mahiroi kya bu free career counseling session gi kudong chabasu piduna lakli amadi chang naina sakang laba well experience oiraba mentor singna hosteler amadi library da lerik pariba mahiroi singa interaction program singduna thobat piduna mahiroi singda hena hotnani bugi asasu Y Academic Career Institute na fanganduna lakli mahiroi singi damak pizariba kudong chabu singa silobiu limited seat oigani ngasimak Y Academic Career Institute above Aryan Departmental Store near Ichel Express Building Hata Imphal East Manipur da upna kananai na view pizariba contact number
9612383793 natraga 7085972311 asida direct call tawiduna henna akupa marot khangbiba yagani. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Hafiz Hata Minutongda Leiba Tami Infotech Sales and Servicing Center Hairiba Center Asidagi Kudong Saba Sing Asi Lobiho Kudong Saba Sing Adudi Laptop, Desktop, Printers, Accessories, CCTV cameras, Alarm System, Intercom System, Product Sales, Installation, Maintenance, Network and Repairing Hairiba Sing Asigi Kudong Saba Sing Asi Hangbigani Akupa Marog Idamag 8787378886 natraga 7899080602 hairiba number sing asidagi contact tobiba yagani. Infotech Sales and Servicing Center na Pijariba Kudong Saba Sing Haibagi Laptop, Desktop, Printers, Accessory, CCTV cameras, Alarm System, Intercom System, Product Sales, Installation, Maintenance, Networking and Repairing Hairiba Sing Asigi Kudong Saba Sing Asigi Pijariba Item Sing Asi Matam-matamgi matung ina matam kachunaraba mongda miyamda ahongba mamalda affordable price da miyamda Kudong Saba Sing adu pijagani.